इमागी चखुमना मयाम बुखरुमजरी आइगी चैनल जे सब्सक्राइब तौबियो लाइक तौबियो बेल आइकन दुगा नंबिरमु मथंगी वीडियो अदोमदा याम फार्स्ट ओइना यौनुबगी दमकता ngasiदी मयाम पेडिकोट तुबगी वीडियो सेमजरी पेडिकोट से याम लाइना तुबगी नियमनी आइगी से हौजिक यंगमिनरसे कमाय तुदगे हाबदो आइना कागा थमजरबा 3 कलीनी को आइगी जे कली अहुमगिनी तुदरिबसे दो मसीजे कली मयागी कली दुदा मताई मताई ते लेगदबा कली दो अदुदो कोई हापगा को असलजी हौजी आइनी सेदा यक्चरी बजी यंगबियो कोई स्ट्रेट ओइ बसेगा साइड सेगा मयागी साइड सेगा को तैसन गदबनी 1 गा 2 गा मा 2 गा 3 गा मा को मसी तैसन गदबनी मनिंग ममांग जो सुमाइना दुम समनना ताइनी को ताइबा मतमदा कोई फीजे चिंगदबिदा ताइबियो फी चिंगबिगनु तमना अदुम खुना खगा नम्मगा को फजना चेक्सना ताइबियो आइना हौजे फ्रंट साइड की दी ताइबा लोइजरे को अदुगा अमु बैक साइड की अमु ताइजे बैक साइड की ने आइना हौजे ताइजरिबसे मयागी कलीदुदा साइड साइड ता हापकदबदो कोगी सिना साइड अमनी को सिदा हापजरिबसे दोगा साइड अनी सुबदो अमु हापसे ताइबा मतमदा कोगी साइड ता हापकदरुबा फीदो स्ट्रेट ओइबा साइड तो दो ओइना जॉइन तौबियो मसी लैजरे आइना हौजी बैक साइड का फ्रंट साइड का सि ताइबा लोइरे को हौजी अमु खोइना बैक साइड का फ्रंट साइड का ngasai ताइरगा थमगिबदो कली अहुम जॉइन तौरगा अदुबो अमु जॉइन तौसिनरजी को मनिंगा ममांगा पुलबना मसी आइना जॉइन तौसिनजरे मतुंजे अनिरा हंजनबिरामो अंतोक्तनबा मसी लैजरे आइना हुजिकसे मनिंग ममांग जॉइन तौसिनजरे अदुगी मतुंगदा कोइगी मखादा को सांगबा चोनबजे मानदबा यावरगसु कक्थत्पियो फजना अदा हौजी मसिना ख्वांगी सरुक ओइदोइनी को मनिंग मांग ताइबा लोइरे अदो ख्वांगी सरुक बेल जे हापद्रिबा अदो बेल हामदबगी दमकता अमु आइना बेल की कक्किबा पीदो अदो अमु जॉइन तौसलजी 7 इंच दा कक्पा पीनी को सांगबगी सांगदी अदुम इसागी वेस्ट तुगी ख्वांगदुगी साइज ता लौरनी अदो मसी ताइरब मतुंग मथक्ता जो मतंगा ताइसनबियो अदो आइगी से कक्पगी वीडियो से आई डिस्क्रिप्शन दा लिंक हापजरमगे अदुदा यंगबियो आई हाना सेमजग्रबनी कटिंग वीडियो से पेटीकोट के अदो बेल जे अमु सुमाइना वे सेमदोरिबनी बेल जे हौसी आइना पेटीकोट सिदा को नाप से सुमाइना लौथोकबिरो कयाम सांगबनो फीजे वाटकदरा वालोइदरा हाइबदो यंगबिरो को तो आइगी से यंगजरे हौजिकसे फीजे खरा लेमे अरेंबा सरुकसे मसी अरेंबा जे कक्कलनी को अदुगा अमु हुजिकसे बेल की दमकता आइना सेमनबा तौजरे बेल जी फीदुदा कोइना ngasai पेटीकोट मखागी सरुक तुगिबदो अदुदा बेल जे हापचलनी अदो फीजे कोइगी ताइबा मतमदा चिंगबिगनु को चिंगगदी हुरेन मानबा ngamoi बेल की थेक्सलपा मतमदा अदो आइना हुजि बेल जे ताइबा लोइग्रबा मतुंगदा फोल्ड तौसनद्रिङाइदा को थेक्सनद्रिङाइदा 7 इंच ने को आइना लौजरिबजे अदुगा 7 इंच से लौरबा मतुंग कोइगी 7 इंच से बेल की थेक्सलकदबा चांगदुदगी नि को लौरिबजे मसीदगी मताइजे खरा थेक्चनगनी कोई पेटीकोट की कितंग साइड ता खरा अहोबा अमा थंबदो अदुगिदुनी अदगी बेल जेदजो होरेन मरी पानबदा यानबगी दमक्तनी मसी थेक्चलगा ताइसलगा थमजरे को नकल अनिमक्ता तुम समनना थेक्चलगा खरा खरा ताइसलनी को सिगी फिबम जे ओइरे हौजिकसे नकल अमगिसु ताइसलजी सुमाइना बेल की मथगोम से पाइबियो थुपचनबियो मते कितंग थेक्चलबिरो 2 टाइम्स ला अदुगा ताइथबिरो को मखादा बेल जी पुलपना मतोंदगी दी लौरगदी 9 इंच ओइनी
ꯑꯗꯨꯕꯨꯒꯤ ꯆꯥꯡꯗ ꯇꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯕꯦꯜꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯅꯝꯃꯒ ꯑꯃꯨꯛ ꯇꯥꯏꯁꯤꯀꯣ꯫ ꯃꯁꯤ ꯇꯥꯏꯕꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯇꯥꯏꯒꯅꯤꯀꯣ꯫ ꯑꯃꯅ ꯈꯤꯇꯪ ꯃꯈꯥ ꯆꯠꯊꯔ ꯇꯥꯏꯅꯤ, ꯑꯃꯅ ꯈꯤꯇꯪ ꯆꯈꯠꯂꯒ ꯂꯥꯏꯟ ꯑꯅꯤꯔꯛ ꯊꯝꯕꯗꯨꯅ ꯍꯦꯜꯂꯤꯀꯣ ꯐꯖꯕ꯫ ꯑꯗ ꯂꯥꯏꯟ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯇꯥꯏꯔꯦ, ꯑꯗꯨꯒ ꯑꯃꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯤ ꯊꯦꯛꯆꯜꯂꯛꯄꯒꯤꯗ ꯑꯗꯨꯝ ꯌꯥꯅꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯑꯗꯣꯝꯅꯗꯤ ꯎꯕꯤꯔꯝꯃꯔꯣꯏ ꯑꯗꯣ ꯁꯤ ꯂꯩꯔꯦ, ꯍꯣꯔꯦꯟ ꯃꯔꯤ ꯄꯥꯟꯕꯒꯤ ꯃꯈꯨꯟꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯅ ꯕꯦꯜꯒꯤ꯫ ꯑꯗꯣ ꯃꯁꯤ ꯂꯩꯖꯔꯦ, ꯕꯦꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯛꯆꯤꯟꯖꯔꯦ꯫ ꯑꯗꯣ ꯊꯦꯛꯆꯜꯂꯒ ꯇꯥꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯍꯥꯟꯕ ꯍꯦꯛ ꯇꯥꯏꯕꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯜꯂ ꯇꯥꯏꯕꯤꯔꯝꯃꯨꯀꯣ, ꯃꯇꯦꯛ ꯈꯤꯇꯪꯁꯦ ꯆꯦꯛꯁꯤꯟꯅ ꯇꯥꯏꯕꯤꯌꯨ꯫ ꯑꯗꯣ ꯃꯁꯤꯁꯦ ꯈꯤꯇꯪ ꯃꯈꯥ ꯆꯠꯊꯅ ꯇꯥꯏꯕꯤꯌꯨꯀꯣ꯫ ꯕꯦꯜꯒꯤ ꯊꯦꯛꯆꯜꯂꯛꯏꯕꯁꯤꯒꯤ ꯈꯤꯇꯪ ꯅꯟꯖꯜꯂꯒ ꯐꯖꯅ ꯇꯥꯏꯕꯤꯌꯨ꯫ ꯃꯁꯤꯁꯨ ꯆꯤꯡꯉꯒ ꯇꯥꯏꯕꯤꯒꯅꯨ, ꯆꯤꯡꯉꯒꯗꯤ ꯁꯣꯏꯒꯅꯤ꯫ ꯕꯦꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯇꯥꯏꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯝꯃꯒ ꯇꯥꯏꯒꯅꯤꯀꯣ꯫ ꯃꯁꯤ ꯂꯩꯖꯔꯦ ꯍꯧꯖꯤꯛꯁꯦꯀꯣ꯫ ꯑꯗꯣ ꯑꯃꯨꯛ ꯅꯝꯃꯒ ꯇꯥꯏꯈꯤꯁꯤ꯫ ꯍꯥꯟꯅ ꯇꯥꯏꯈꯤꯕꯗꯨꯗꯒꯤ ꯏꯟꯆꯤ ꯃꯈꯥꯏꯃꯨꯛꯇꯪ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯇꯨꯕꯁꯦ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯝ ꯂꯥꯏ, ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ, ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯍꯩꯒꯅꯤ꯫ ꯍꯥꯟꯅ ꯈꯔ ꯍꯩꯕ ꯈꯪꯕ ꯃꯤꯁꯤꯡꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯅ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯚꯥꯞ ꯇꯥꯒꯅꯤ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯕꯦꯜꯒꯤ ꯁꯔꯨꯛꯁꯦ ꯑꯩꯅ ꯇꯥꯏꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯃꯈꯥꯒꯤꯁꯦ ꯍꯧꯖꯤꯛ ꯊꯦꯛꯆꯜꯂꯒ ꯇꯥꯏꯒꯅꯤ꯫ ꯑꯅꯤꯔꯛ ꯊꯦꯛꯆꯟꯕꯤꯔꯣꯀꯣ꯫ ꯏꯟꯆꯤ ꯃꯈꯥꯏ ꯑꯃꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅ ꯊꯦꯛꯑꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯊꯦꯛꯆꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯁꯤ ꯇꯥꯏꯁꯜꯂꯁꯤ, ꯄꯦꯇꯤꯀꯣꯠꯀꯤ ꯃꯈꯥꯒꯤ ꯄꯨꯔꯥ ꯑꯀꯣꯏꯕ ꯔꯥꯎꯟꯁꯦ ꯃꯁꯤ ꯇꯥꯏꯔꯁꯤ꯫ ꯃꯁꯤꯁꯨ ꯀꯔꯤꯝꯇ ꯆꯤꯡꯕꯤꯒꯅꯨ, ꯃꯁꯥꯒꯤ ꯐꯤ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯅꯝꯃꯒ ꯇꯥꯏꯕꯤꯌꯨ꯫ ꯊꯦꯛꯆꯟꯕ ꯃꯇꯝꯗ ꯐꯖꯅ ꯊꯦꯛꯆꯜꯂꯒ ꯇꯥꯏꯕꯤꯌꯨ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯑꯩꯅ ꯃꯈꯥꯒꯤꯗ ꯇꯥꯏꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯁꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯅꯤꯀꯣ꯫ ꯂꯦꯁꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯆꯣꯟꯕꯒꯤ ꯆꯥꯡꯗꯣ ꯆꯞ ꯆꯥꯅ ꯐꯪꯗꯣꯏꯅꯤ, 32ꯗꯣ꯫ ꯑꯗꯣ ꯆꯣꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣꯝꯒꯤ ꯇꯨꯒꯗꯕ ꯁꯥꯏꯖꯇꯣ ꯍꯥꯟꯅ ꯅꯥꯞꯇꯣ ꯐꯖꯅ ꯂꯧꯕꯤꯌꯨ, ꯑꯗꯨꯒ ꯀꯛꯄꯤꯌꯨ꯫ ꯁꯥꯏꯗꯁꯦ ꯇꯥꯏꯁꯟꯖꯔꯦꯀꯣ, ꯑꯩꯅ ꯁꯥꯏꯗꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯇꯥꯏꯁꯟꯕꯤꯌꯨ꯫ ꯑꯩ ꯇꯥꯏꯕ ꯂꯣꯏꯖꯔꯦ, ꯄꯦꯇꯤꯀꯣꯠꯁꯦ ꯇꯨꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯔꯤ ꯑꯃꯨꯛ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯤꯁꯦ ꯇꯨꯖꯔꯦ꯫ ꯃꯔꯤꯁꯦ ꯑꯗꯣꯝꯅ ꯃꯥꯔꯀꯦꯠꯇꯒꯤ ꯑꯔꯩꯕ ꯑꯣꯏꯅ ꯄꯥꯜꯂꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯐꯤ ꯃꯔꯥꯡ ꯀꯥꯏꯔꯕꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯄꯥꯟꯕꯁꯤꯅꯗꯤ ꯍꯦꯟꯅ ꯐꯩ, ꯃꯦꯆꯤꯡꯁꯨ ꯑꯣꯏꯕꯀꯣ꯫ ꯃꯁꯤ ꯂꯩꯖꯔꯦ ꯃꯔꯤꯁꯦ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝ, ꯑꯩ ꯄꯦꯇꯤꯀꯣꯠ ꯇꯨꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫ ꯕꯦꯜ ꯑꯥꯏꯀꯟꯗꯨ ꯁꯣꯏꯗꯅ ꯅꯝꯕꯤꯔꯝꯃꯨ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯂꯥꯛꯅꯕ꯫